nupa nupi sing pun silli nupa nupi punna chamin thangminnaba phaminnaba bu ikaiba leitraba nau jawan singna harauba apianba oinari nikah da guna tawgano Islam da nikah yamna thak wangba izzat leiba amal lamani Huzur sallallahu alaihi wasallam na nikah bu nabi singi sunnat ni haibirami Maramasana nikah gi thabak sing Shariah ki niyam niti gi matung ina tawgadabani Amasung Shariah na yadaba tawganu haina thingbu thabak amata yawhalloidabani Adubu yamna kiriba amasung naklibu wafamde Haujiki matam asida nikah gi thauram singda phongna Shariah ki hukum singbu thugai Nungaiba lupkhiban Allah amasung nungsiba nabi Sallallahu alaihi wasallam ge pautak singbu karisul leitabagum Khanariba sine Maruoina ina khunba mi singna nikah gi thabak asibu makhoina tawningba khudimuk tawba yaba Shariah ki ngamkhai amata leitaba thabak oina khalli amasung tawheidaba kaya tawraga mingchat tanaba honari lupa lakh kaya luhongba gi thaurang light amasung decoration singbada kharas tawi Sana thaknaba item singda amana amadagi hennabu wakhal tawi nupa nupi sing pun silli nupa nupi punna chamin thangminnaba phaminnaba bu ikaiba leitraba nau jawan singna harauba apianba oinari asigumba thabak sing asigi maramdagi luhongbagi program bu guna kayagi horakhum oihalli masita natana awun potki matangda mibu uhannaba Semzin sajin bachat nabi singbu tawdaba yadabagum khalli Mari Matamsung samaj gi chat nabi pura tawnaba khotnabada dunya akhirat animak barbat tare Aduga namaz rozana chingba ibadat singde soiki lan khidanaba khotnaba adugumna nikah ko ibadat asi pangthokbadasu alim singda hanglaga aran da thabak sing yauhandanaba yamna kanna khotna kham thoki Allah amasung Rasool na harau kadra luhongbagi thauramda aikhoi khudingmakki apambani sagai natai kairoi laikai mari mata amasung marumapang khudingmakki yauhanba maramasina kariguma mari mata da yanadaba kaunadaba yaurabadi thaudok thoktringai mamangda madubu yasinnanaba khotnaraga thaudokda yauhannaba khotnai tawigumasung khan thagada wafamde Aikhoigi thaudok singda mari matam sung marup mapangna harau nungainaba wakhal tawba sigumna Allah amasung mahaki Rasool sallallahu alaihi wasallam na aikhoibu yabinaba Allah gi hukum amasung nabi gi tarika da chatlibra Allah amasung Rasool sallallahu alaihi wasallam na Shariah na yadaba thabak kaya yawba program singa si tawda Allah na yabigadra natraga saugadra haina Karigumbadu wakhal tawkiba yawbra Masidi fongna buwafamne fuzul khar singam sung Shariah na yadaba thabak singa si uraga aikhoibu Nabi sallallahu alaihi wasallam na kaida unungda yabifam thokte Quran da haibiri Nasagi malbu fuzul khar samsung mafam chadaba Shariah na yadaba mafam da sizinagano Tasing namag mafam chadala kharstawu singdi Satan gi machin manaune amasung Satan magi mapugi athang indabane Nabi sallallahu alaihi wasallam na haibiramme khwaidagi barkat leiba nikadi madugi damak thaurang tawbada khwaidagi araibu oiriba adune Allah amasung Rasool sallallahu alaihi wasallam na yadaba thaudok sing aduda dunya pumbana haraurabasu barkat oiba oi thokte Masigi ona tainabada karigumba dunya pumbane saurabasu Allah amasung Rasool sallallahu alaihi wasallam ne yabirabadi barkat oigani iman wala khudingmakki thabak thauram khudingmak Shariah ki matung in tawgani haina niyat tawgadabani maruina sagai gi luchingba sing khungangi sing thanariba hazrat sing amasung masjid ki imam sing na masigi matangda matam chuppada munna Khan tharaga Shariah ta khongpham chetna leihanna ba khotnagadabani